ꯂꯩꯔꯝꯗꯅꯣ ꯃꯣꯏ ꯑꯣ ꯁꯤꯗꯩ ꯀꯨꯝꯗꯩꯔꯥ ꯁꯤꯗꯩ ꯇꯧꯔꯤꯗꯅ ꯑꯗꯨ ꯁꯣꯅꯀꯜ ꯍꯥꯏꯒꯤꯗꯨꯕ ngasi khoi new tv tim laksari ba phum masi khoi mayam thodok hendokna sak khangna ba khoi manipur youtuber am su oi video ba khoi gi Hello everybody chino mayam khrumjari ai found letter me chidana khoi gi yamba diras mayam farmer lai ma tigi magi khang da ba ya da secret mayam ma khoi ngasi khangdok ken laksa ba ne dudi mayam farmer lai da magi aseng ma ha ba hodor khaw ko ina ko farmer lai ma ki aseng ma ming che sigi se farmer lai ma mit ko ina na ta top kai ming lai ge ai aseng ma ming de kano ko puren puren ado dum farmer letter me na dum laiden ma mit an thon gi se kanan thon bi gi no ming je phaja ba ta ai akhoi ipan na ma thon bane aina angang oi ngai ko ai laiden me ma le ado mit tara ba lai ma pi nga da so nungsi boy kari boy laiden ma mit ma le na puren dum ko ge ko puren se yum di pan bi de ko yum pan bi de aduga loina bi gi ming aduga ima baba ai ming jana yanan da ima baba ai ming haibiro do loina bi ming sa kya sure simtang tham kano je ai gi baba gi ming se ko noren ko we ado ima gi ming na punima si ko we ado ai puren thon ge ji puren korom de ko class 6 karak pa ado 6 7 karak pa da ina ko jo ima ga ba ga se ai gu ai di chahi gi oina sum yeng na ga de punima si ga noren ga ni punja laga puren ko gi ne chahi gi sum yeng ga de aina kitang le ho di moi ming se tham ding de na ko ma ima de baba ima de khara pu lo re baba de re lo re to puren ko gi ne do ai gi loi na bi gi nupi ma ming na thoi sana ko thongam thoi sana aduga isa ani sure ming ne ke ga ko gi sa si ai isa nupi han je lairen sana ko we so adum lau thuo ga kano ai on de gi kano adum lau the ko ai bai pul la ga adum thole adage isa nupa to mo se pot ko ge ha ne de ai khale ko chu ko ko mama na apam de dum ko je su ai na de pot hain ko ne ai on de gi ki lau thuo ga mama de gi oti ga lau thuo ga mama na ko ro ge na ming de pot no sumana akhoi na nuok ba se ko si ma masana thengna jaba ngam kan da ko adi mina nona ko do mo de thengna ba ngam masa se mi lai ki roi do ne ko ya na le ado hanak se koi mayam hana youtube da dum thengna lai de aduga hojik personal life ta haitare ko hojik farm to bi di ko bi se farm se koi ising du di chaw re ngai se koi la ko dum ising chaw re ko ado farmer yana na koina youtube da video creator ko hawak pa matam se thengna gi ba awa ba hojik sum thengna bi nang mani di khalle thengna gi ba awa ba aduga hojik farm da thawak su na video se dum thaga libni da masida kai kai awa ba thengna gi aduga hojik nungai ba sina kari no haib haide hojik tawri ba thabak sida nungai ba simyam chan tang thambiu ne aina video ke ka sem ba ke su am kana wa di oi de ko oi video nam muraga ai video ang yam nungai ta ba ai video ai ju kuina nam haina ai se farm su dum tawe do farm to si da aina serau ga dum chatlam he adu nam gi video am mang gi da phone phat ta ba gi adu mari kitang ma te aina thamning ba ai video nam je na sum memory oinan bu gi sum nam ba ne ko su kano gi am kana adu gi natte ba sang sa tanan be de hanura ka yi adum kano punsi da kwai nungai ba har ga di ko aina sure aina phangjare ai nungai na potha ngai aina mingon da gi kai hari khadra ma da toroga pasa tamen tam isana sujaba humang ni pasa oi bani da yamna nungai penthok ko farmer lai den mi na tawri se khoi farming hai ba khoi gi low singu ba gi profession ji mayam da sin thung khangan ba gi thabak tu mana taw youtube ta ko aduga tawri ba thabak sida ma gi su chaunu mai pak ko mayam nung sibi ba kopi ba mayam thengna gre khoi hoji farmer lai mi ta ina hangjaning se mana ihana na smaina youtube taw dinga na farming gi profession se chang dinga da kari hona biram gi adugi samlap history ko adugi si profession chang ko gi wakhan je kamai lakhe bano habja simtang haibiu ne ai se adum kano di ko
ꯐꯥꯔꯝ ꯇꯧꯕꯁꯦ ꯑꯩ ꯏꯃꯥ ꯕꯕꯥ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤꯅ ꯑꯩꯅ ꯄꯨꯔꯥ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟꯅꯦꯜ ꯑꯣꯏꯅ ꯌꯥꯎꯗ꯭ꯔꯒꯁꯨ ꯀꯩꯅꯣ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯍꯜꯂꯦ ꯏꯃꯥ ꯏꯄꯥꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯕꯛ ꯃꯇꯦꯡ ꯑꯃ ꯑꯗꯨꯝ ꯉꯥ ꯐꯥꯕꯕꯨ ꯑꯣꯏꯔꯣ ꯑꯂꯨ ꯇꯥꯟꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯂꯨ ꯊꯥꯕꯒꯨꯝꯕꯗꯤ ꯌꯥꯎꯗꯦ ꯃꯇꯝꯗꯨꯗꯗꯤ ꯄ꯭ꯔꯗꯛ ꯐꯪꯕ ꯃꯇꯝ ꯃꯤ ꯌꯥꯝ ꯂꯦꯕꯔ ꯌꯥꯝ ꯆꯪꯕ ꯃꯇꯝꯁꯦ ꯂꯦꯕꯔꯗꯣ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯌꯥꯎꯔꯛꯄꯅꯦ ꯑꯗꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯒꯦꯝ ꯈꯔ ꯁꯥꯟꯅ ꯑꯃ ꯈꯔ ꯇꯧꯕ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯟꯅꯦꯜ ꯑꯣꯏꯅ ꯌꯥꯎꯕꯁꯤꯗꯤ ꯑꯗꯨꯝ ꯃꯥꯡꯖꯧꯅꯕꯨꯗꯤ ꯍꯥꯟꯅ ꯌꯥꯎꯔꯦ ꯑꯩ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯟꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯄꯅꯦ ꯐꯖꯅ ꯑꯇꯩ ꯁꯦꯔꯧꯗ ꯅꯨꯡ ꯂꯩꯉꯣꯏ ꯅꯤꯛꯄꯁꯨ ꯑꯗꯨꯝ ꯆꯠꯂꯝꯃꯦ ꯆꯠꯂꯝꯃꯦꯕꯀꯣ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯔꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯔꯃꯔ ꯂꯩꯔꯝꯃꯤꯕꯒꯤꯁꯦ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯇ꯭ꯔꯦꯟ ꯁꯦꯇꯔꯅꯦꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯈꯤꯕꯁꯦ ꯍꯣꯏ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯃꯌꯥꯝꯗꯨꯕꯨꯗꯤ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯌꯨꯠꯁꯤꯡꯗ ꯑꯩꯈꯣꯏ ꯐꯥꯔꯃꯤꯡ ꯇꯧꯔꯀꯥꯟꯗ ꯁꯦꯜ ꯇꯥꯟꯕ ꯌꯥꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯁꯤ ꯐꯖꯅ ꯃꯃꯤ ꯁꯦꯡꯅ ꯎꯠꯈꯤꯕꯁꯦ ꯐꯥꯔꯃꯔ ꯂꯩꯔꯝꯃꯤꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯁꯗꯟ ꯔꯦꯁꯄꯣꯟꯁꯅꯦꯕ ꯐꯪꯉꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯥꯛꯈꯤꯕ ꯔꯦꯁꯄꯣꯟꯁ ꯃꯤꯅꯒ ꯂꯥꯛꯄꯤꯗꯅ ꯈꯣꯠꯄꯤꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯑꯩꯀꯣ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯁꯨꯝ ꯑꯣꯏꯅ ꯀꯣꯏꯐꯝ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯨꯗꯤ ꯈꯟꯅꯅꯤꯡꯗꯦꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯗ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯤ ꯌꯥꯝꯅ ꯐꯥꯔꯝ ꯇꯧꯔꯒꯗꯤ ꯑꯩ ꯃꯃꯥꯡ ꯑꯩ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯐꯥꯔꯝ ꯇꯧꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯀꯣ ꯍꯥꯏꯗꯤ ꯂꯩꯇꯕ ꯄꯩꯁꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯩꯁꯥ ꯍꯧꯍꯟꯕꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛ ꯄꯨꯊꯣꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯅꯍꯥ ꯃꯌꯥꯝꯗ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯀꯣꯏꯐꯝ ꯂꯥꯡꯐꯝꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯜꯂꯒ ꯂꯥꯛꯄꯗꯤ ꯍꯥꯏꯗꯤ ꯇꯧꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯄꯣꯠ ꯆꯩ ꯊꯥꯅꯤꯡꯕ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯂꯥꯛꯄꯤꯌꯣ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕꯀꯣ ꯑꯩꯅ ꯈꯪꯖꯕ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯄꯨꯔꯦꯟꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃꯁꯨ ꯂꯩꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯁꯦ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯏꯁꯤꯡ ꯊꯨꯝꯃꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯍꯟꯊꯔꯛꯄ ꯃꯤꯀꯨꯞꯇꯁꯨ ꯑꯋꯥꯅ ꯈꯔꯗꯤ ꯊꯦꯡꯅꯗꯣꯔꯤꯕ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯆꯥꯎꯈꯤꯕ ꯂꯩꯕ꯭ꯔꯥ ꯃꯁꯤꯗ ꯍꯧꯖꯤꯛ ꯆꯥꯎꯔꯛꯄꯁꯤꯗ ꯀꯔꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯋꯥꯕ ꯍꯥꯏꯗꯤ ꯐꯖꯅ ꯋꯥꯔꯗꯤꯀꯣ ꯍꯟꯗꯛ ꯆꯍꯤꯕꯨꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯏ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯋꯥꯗꯣꯏꯅꯦ ꯍꯥꯏꯗꯤ ꯍꯟꯗꯛ ꯏꯁꯤꯡ ꯆꯥꯎꯈꯤꯕꯁꯤꯅ ꯑꯗꯣ ꯃꯃꯥꯡ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯁꯤꯐꯥꯎꯗ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ರೆ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯏꯁꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯤꯁꯤꯐꯥꯎꯗ ꯁ꯭ꯋꯥꯏꯒꯤ ꯆꯥꯡ ꯌꯧꯕ ꯂꯦꯞꯄꯤ ꯁ꯭ꯋꯥꯏ ꯆꯥꯡꯗ ꯌꯧꯗꯣꯏꯕ ꯌꯧꯈꯤꯕ ꯌꯥꯎꯋꯦꯕ 2015 ꯏꯁꯤꯡ ꯆꯥꯎꯕꯗ ꯎꯝ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯃꯥꯡꯉꯦ ꯂꯣꯏꯅ ꯂꯣꯁ ꯂꯣꯏꯅ ꯆꯠꯂꯦ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤꯗꯅ ꯂꯐꯨ ꯍꯥꯏ ꯂꯣꯏ ꯁꯤꯔꯅꯤ ꯁꯤ ꯍꯧꯔꯤꯁꯤꯡꯁꯦ ꯑꯗꯣ ꯉꯥ ꯃꯤꯒꯤꯗ ꯍꯥꯏꯗꯤ ꯊꯣꯛꯈꯤꯕ ꯆꯪꯈꯤꯕ ꯑꯗꯨꯃꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯊꯥꯈꯤꯕ ꯀꯩꯀꯥ ꯂꯣꯏ ꯃꯥꯡꯉꯦ ꯑꯗꯨꯒ ꯊꯕꯛꯁꯨꯀꯣ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯦ ꯍꯟꯊꯔꯛꯅꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 2-3ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯆꯪꯒꯅꯤ ꯁꯤꯒꯤꯁꯦ ꯑꯩꯅ ꯍꯤꯡꯒꯣꯜ ꯑꯃꯨꯛꯀ ꯀꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯃꯥꯡꯉꯦ ꯏꯁꯤꯡꯅ ꯃꯥꯡꯍꯟꯕꯁꯦ ꯑꯗꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯅꯤꯗꯅ ꯑꯩꯈꯣꯏꯅ ꯃꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯂꯐꯨꯗꯩ ꯀꯩꯗꯩ ꯈꯔ ꯃꯥꯡꯉꯦ ꯍꯥꯏ ꯉꯥ ꯆꯥꯛ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯥꯔꯤꯕ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯥꯡꯉꯦ ꯍꯥꯏꯗꯅ ꯁꯤꯁꯦ ꯀꯌꯥꯃꯨꯛꯀꯤ ꯃꯥꯜꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯤ ꯂꯐꯨꯁꯦꯀꯣ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨꯝ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯄꯤꯛꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 3,000-4,000ꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨꯝ ꯍꯦꯛꯇꯣꯏꯅꯦꯕ ꯂꯐꯣꯏꯁꯦ ꯑꯗꯨꯃ ꯂꯣꯏ ꯃꯥꯡꯉꯦ ꯊꯥ ꯑꯃ ꯆꯍꯤ ꯑꯃꯨꯛ ꯐꯪꯉꯔꯣꯏꯕ ꯑꯗꯨꯏ ꯄꯩꯁꯥꯁꯦ ꯑꯗꯒꯤ ꯀꯩꯅꯣ ꯃꯣꯔꯣꯛ ꯃꯃꯥꯡ ꯆꯍꯤꯗꯒꯗꯤ 40,000-50,000ꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨꯝ ꯁꯥꯕꯅꯦ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯁꯤꯖꯟ ꯑꯃꯗ ꯑꯗꯨꯃ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯃꯊꯪ ꯆꯍꯤꯁꯨ ꯆꯔꯥ ꯍꯦꯜꯂꯅꯤꯀꯣ ꯐꯧ ꯂꯣꯏ ꯁꯤꯈ꯭ꯔꯦꯕ ꯂꯨꯞꯈ꯭ꯔꯦꯕ ꯐꯧ ꯃꯈꯩ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯎꯏ ꯑꯗꯨꯁꯨ ꯂꯨꯞꯇꯨꯕꯒꯤ ꯉꯥꯏ ꯂꯩꯔꯦ ꯐꯧ ꯃꯇꯣꯟ ꯈꯖꯤꯛꯇꯒꯤ ꯍꯦꯟꯅ ꯎꯗꯔꯦ ꯑꯗꯣ ꯉꯥꯁꯨ ꯆꯍꯤ 4ꯃꯨꯛꯀ ꯐꯥꯗꯔꯤꯕ ꯉꯥꯀꯣ ꯑꯗꯨꯝ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯁꯨ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯜꯂꯒꯗꯤ ꯂꯩꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯩ ꯃꯐꯝꯁꯤꯗ ꯎꯕꯨꯗꯤ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤꯅ ꯂꯩꯔꯝꯕꯁꯨ ꯑꯣꯏꯁꯅꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯃꯃꯣꯟ ꯑꯗꯨꯝ ꯇꯝꯃꯤ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯍꯩꯕꯁꯦ
ꯍꯥꯏꯗꯤ ꯌꯥꯝꯗꯤ ꯋꯥꯔꯕꯅꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯏꯁꯨꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡ ꯆꯥꯎꯁꯤꯟꯅ ꯈꯣꯠꯆꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯌꯥꯝꯕ ꯄꯥꯛꯇꯛꯅꯅ ꯁꯤꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯋꯥꯔꯕꯧꯇ ꯃꯥꯁꯦ ꯑꯗꯨꯝ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯝꯃꯤꯁꯦ ꯁꯤ ꯀꯩ ꯃꯔꯝ ꯑꯣꯏꯔꯝꯗꯣꯏꯅꯣ ꯑꯁ ꯋꯥꯔꯦ ꯑꯗꯒꯤ ꯁꯤ ꯇꯧꯔꯦꯅꯀꯣ ꯇꯣꯛꯊꯣꯛꯄ ꯌꯥꯗꯦ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯤꯅꯦ ꯃꯊꯪ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ꯑꯃꯨꯛꯀ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯀꯣ ꯑꯣꯏꯔꯛꯅꯟꯕ ꯑꯗꯩ ꯃꯥꯡꯈꯤꯕꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯇꯣꯡꯉ ꯂꯩꯒꯦ ꯍꯥꯏꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯍꯤ 18 19ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯃꯥꯡꯕꯅꯦꯅꯁꯨ ꯑꯗꯨꯝ ꯈꯟꯗꯣꯏꯕ ꯑꯗꯨꯅ ꯑꯩ ꯀꯩꯁꯨꯗꯤ ꯈꯟꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛꯀ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯒꯅꯤꯀꯣ ꯆꯔꯥ ꯍꯦꯟꯕꯕꯨ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯑꯣꯡ ꯑꯩꯈꯣꯏ ꯉꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯁꯤꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯍꯥꯟꯅ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯑꯕ ꯃꯇꯨꯡꯗ ꯌꯣꯟꯕꯁꯦ ꯀꯗꯥꯏꯗ ꯌꯣꯟꯕꯤꯒꯦ ꯑꯗꯣ ꯂꯥꯛꯑꯒ ꯂꯧꯕ꯭ꯔꯥ ꯀꯅꯥꯅ ꯂꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨꯅꯦ ꯂꯥꯛꯑꯒ ꯂꯧꯋꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯂꯒ ꯌꯣꯜꯂꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯣꯏꯃꯤꯟꯅꯔꯛꯄꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯗꯒ ꯄꯨꯔꯒ ꯄꯣꯠ ꯇꯦꯛꯄ ꯑꯩꯈꯣꯏ ꯏꯅꯦꯁꯤꯡ ꯑꯗꯒꯤ ꯄꯣꯠ ꯌꯥꯝꯅ ꯌꯥꯝꯃꯒꯅ ꯑꯩꯈꯣꯏ ꯄꯣꯠ ꯌꯥꯝ ꯄꯨꯊꯣꯛꯄ ꯑꯂꯨꯒꯨꯝꯕ ꯑꯗꯒꯤ ꯃꯥꯟ ꯌꯥꯝ ꯆꯥꯎꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤꯅ ꯀꯩꯅꯣꯅ ꯑꯗꯨꯝ ꯄꯨꯏ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟꯕ ꯈꯔ ꯆꯥꯎꯈꯠꯄꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯕꯅꯦ ꯑꯗꯣ ꯂꯥꯟ ꯂꯥꯛꯈꯤꯕꯗꯒꯤ ꯕꯤꯖꯤꯅꯦꯁꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯔꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯔꯦꯕꯀꯣ ꯌꯥꯝꯅ ꯆꯥꯔꯝꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯆꯥꯕ ꯐꯪꯈꯤꯗꯕꯅꯤ ꯑꯗꯣ ꯑꯝꯇꯪꯒ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯂꯥꯟꯒꯁꯨ ꯃꯔꯤ ꯂꯩꯅꯔꯦꯀꯣ 3rd ꯃꯦꯗꯒꯤ ꯑꯩꯈꯣꯏ ꯍꯧꯔꯛꯈꯤꯕ 2023ꯒꯤ 3rd ꯃꯦꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯒꯤ ꯇꯧꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯒꯥꯏ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯄꯟꯕꯁꯨ ꯑꯣꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯨꯊꯣꯔꯛꯏꯕ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯦ ꯁꯤ ꯌꯣꯟꯕꯗꯁꯨ ꯁꯤꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯠꯄꯒꯤ ꯆꯥꯡ ꯍꯟꯊꯕ꯭ꯔꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯁꯤꯠꯄꯗꯤꯀꯣ ꯁꯤꯠꯂꯦ ꯃꯥꯒꯤ ꯄꯣꯠꯀꯤ ꯚꯦꯂꯨꯗꯤ ꯈꯔ ꯍꯟꯊꯩ ꯍꯥꯏꯗꯤ ꯃꯃꯟꯗꯣ ꯈꯔ ꯍꯟꯊꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯁꯤꯠꯄꯗꯤ ꯑꯗꯨꯝ ꯁꯤꯠꯂꯦ ꯄꯣꯠ ꯃꯈꯩ ꯑꯗꯨ ꯄꯣꯠꯁꯤꯁꯨ ꯑꯌꯥꯝꯕ ꯂꯤꯕ ꯌꯥꯕ ꯑꯣꯏꯅ ꯊꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯁ꯭ꯋꯥꯏꯁꯦ ꯔꯦꯠ ꯖꯣꯟꯁꯦ ꯑꯣꯏꯔꯤꯅꯤꯀꯣ ꯔꯦꯠ ꯖꯣꯟ ꯃꯃꯥꯡꯗ ꯂꯥꯟ ꯃꯇꯝꯗ ꯑꯣꯏꯗꯦ ꯁꯤꯗꯤ ꯑꯣꯏꯈꯤꯗꯦꯕꯀꯣ ꯁꯤꯗꯤ ꯑꯣꯏꯗꯦ ꯃꯐꯝ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯧ ꯉꯥꯛꯇꯅꯦꯕ ꯃꯌꯥꯏꯗ ꯂꯪꯇ꯭ꯔꯤꯠ ꯂꯪꯉꯤꯁꯦ ꯐꯧ ꯊꯥꯔꯝꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯐꯧꯁꯤꯐꯥꯎ ꯃꯁꯛ ꯎꯈꯤꯗꯔꯦꯕ ꯏꯁꯤꯡꯅ ꯑꯁꯣꯝ ꯅꯥꯀꯟ ꯑꯗꯩ ꯑꯁꯣꯝ ꯅꯥꯀꯟꯅ ꯊꯥꯡꯖꯤꯡ ꯊꯥꯕꯅꯦ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯗꯔꯦ ꯄꯤꯛꯏꯉꯩꯗ ꯏꯁꯤꯡꯗ ꯆꯥꯎꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅꯦ ꯁꯤ ꯂꯪꯇ꯭ꯔꯤꯠ ꯂꯪꯉ ꯉꯥ ꯃꯌꯥꯝꯒꯤ ꯁꯥꯟꯅꯐꯝ ꯑꯃ ꯂꯩ ꯑꯋꯥꯊꯕꯤ ꯄꯥꯜꯂꯦ ꯁꯤꯁꯨ ꯑꯋꯥꯊꯕꯤ ꯃꯌꯥꯝ ꯍꯧꯔꯝꯕꯅꯤ ꯂꯣꯏ ꯁꯤꯈꯤꯕꯅꯤ ꯏꯁꯤꯡ ꯊꯨꯝꯃꯛꯑꯗꯤ ꯌꯥꯗꯦ ꯑꯋꯥꯊꯕꯤ ꯌꯦꯟꯗꯦꯝꯁꯦ ꯍꯥꯔꯒ ꯍꯥꯞꯄ꯭ꯔꯣ ꯅꯣꯏꯁꯤꯕꯣ ꯅꯠꯇꯦ ꯁꯤ ꯍꯥꯔ ꯑꯃꯨꯛ ꯍꯥꯞꯇꯔꯦ ꯁꯤꯒꯤ ꯍꯥꯞꯇꯦꯕ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯅꯠꯇꯦ ꯁꯤꯒꯤ ꯃꯣꯏ ꯁꯨꯝꯕ ꯄꯣꯠ ꯌꯥꯝꯅ ꯊꯥꯕꯗꯕ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯍꯥꯔ ꯅꯨꯡ ꯍꯥꯞꯇꯦ ꯑꯩꯈꯣꯏ ꯍꯣꯏ ꯌꯥꯝꯅ ꯄꯥꯛꯅ ꯊꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯇꯁꯨ ꯄꯤꯕ ꯉꯝꯃꯛꯇꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯁꯤꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯗꯣ ꯁꯟ ꯂꯩꯔꯤꯁꯦ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯁꯤꯡ ꯃꯆꯨꯝꯗꯣ ꯑꯗꯨꯅ ꯃꯆꯨꯝꯗ ꯑꯗꯨꯝ ꯃꯥꯏ ꯍꯥꯔ ꯑꯣꯏꯅꯈ꯭ꯔꯦꯕꯀꯣ ꯈꯨꯆꯥꯎ ꯑꯃꯅꯦ ꯌꯣꯟꯅꯦ ꯌꯦꯟꯗꯦꯝꯁꯦ ꯈꯨꯆꯥꯎ ꯑꯃꯅꯦ ꯑꯩ ꯈꯨꯗꯥꯡ ꯑꯃꯨꯛ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯁꯟ ꯀꯌꯥꯃꯨꯛ ꯂꯣꯏꯔꯤꯅꯣ ꯀꯩꯅꯣ ꯑꯌꯥꯝꯕ ꯁꯟ ꯁꯤꯃ ꯈꯛꯇꯅꯦ ꯑꯗꯣ ꯁꯤꯒꯤ ꯁꯟꯁꯤꯅꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯁꯟꯅꯦ ꯁꯤꯒꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯁꯟꯅꯦ ꯅꯪ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 18 19 ꯆꯪꯉꯛꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤ ꯏꯃꯥꯒꯤ ꯑꯋꯨꯟ ꯁꯟꯅꯦ ꯏꯃꯥꯒꯤ ꯑꯋꯨꯟ ꯁꯟꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯐꯥꯔꯝ ꯅꯨꯡ ꯇꯧꯔꯛꯄꯗ ꯑꯗꯒꯤ ꯐꯥꯔꯝ ꯂꯩꯕꯀꯣ ꯃꯥꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯆꯥ ꯌꯥꯝꯗ꯭ꯔꯕꯗ 10ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯄꯣꯛꯑꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯄꯣꯛꯈꯤꯗꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯁꯨꯃꯥꯏꯅꯀꯣ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯅꯨꯄꯤ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯁꯨꯀꯣ ꯑꯗꯣ ꯑꯋꯨꯟ ꯁꯟꯁꯤꯅ ꯃꯥꯅ ꯇꯧꯕꯤꯔꯛꯏꯁꯦ ꯐꯥꯔꯝꯁꯦ ꯂꯤꯡꯈꯠꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯊꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 4ꯅꯦꯕꯀꯣ ꯑꯩ ꯏꯌꯥꯝꯕꯗꯨꯅ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯁꯟ ꯍꯣꯏꯔꯛꯄꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛ ꯃꯥꯁꯦ ꯑꯗꯨꯝ ꯂꯣꯏ ꯁꯦꯕꯥ ꯐꯪꯉꯦ ꯃꯥꯒꯤ ꯁꯟ ꯍꯣꯏꯕ ꯀꯩꯀꯥ ꯑꯃ ꯂꯣꯏꯅ ꯃꯧꯁꯦ ꯌꯥꯝ ꯇꯞꯄ ꯃꯥꯜꯂꯦ ꯁꯟꯁꯤꯗꯤ ꯑꯗꯨꯗ ꯁꯤꯅ ꯑꯀꯣꯟꯕ ꯃꯆꯥꯅꯦꯕ ꯃꯆꯥ ꯑꯇꯣꯝꯕꯤ ꯃꯆꯥ ꯑꯇꯣꯝꯕꯤꯅꯦꯕ
ꯐꯅ ꯅꯨꯡꯁꯤꯔꯤ ꯃꯥꯏ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯁꯥꯏ ꯃꯆꯨꯔꯣ ꯉꯧꯗꯣꯏꯁꯦ ꯃꯁꯥꯒꯤꯅꯦ ꯃꯁꯥꯏ ꯃꯆꯨꯅꯦꯕ ꯌꯣꯟꯕ ꯐꯠꯇꯦ ꯀꯥꯏꯌꯦ ꯑꯩꯗꯤ ꯈꯪꯗꯦ ꯐꯖꯅꯗꯤ ꯍꯣꯏ ꯁꯨꯃꯥꯏꯅ ꯃꯣꯏ ꯕꯨꯠ ꯊꯤꯟꯕ ꯍꯥꯏꯕ ꯑꯥ ꯑꯩꯅ ꯈꯥꯡꯕꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯁꯤ ꯁꯟ ꯁꯤꯒꯤ ꯁꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯄꯨꯔꯦꯟꯗꯒꯤ ꯍꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯦꯟꯒꯤ ꯏꯃꯥꯒꯤ ꯑꯎꯟ ꯁꯟꯅꯦ ꯍꯥꯏꯕꯀꯣ ꯁꯤꯗ ꯑꯗꯣ ꯁꯤꯒꯤꯁꯦ ꯐꯥꯔꯝꯁꯦ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯣꯏꯗꯣꯏꯅꯤ ꯁꯟ ꯃꯄꯤ ꯑꯣꯏꯗꯣꯏꯅꯤ ꯃꯥꯏ ꯃꯆꯥꯁꯤꯡ ꯌꯣꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯁꯦ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯟ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯅꯪ ꯂꯥꯏꯕꯅꯦ ꯂꯥꯛꯄꯕꯨ ꯌꯥꯏꯅꯤꯀꯣ ꯅꯪ ꯉꯁꯤ ꯑꯣꯏꯔꯛꯏꯁꯦ ꯃꯥꯒꯤ ꯃꯄꯥꯟꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯒꯗꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯆꯥꯔꯝꯕꯗꯒꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯦꯀꯣ ꯐꯖꯅ ꯄꯥꯡꯉꯤꯗ ꯀꯥꯏ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯥꯅꯨ ꯃꯆꯥ ꯀꯩꯀꯥ ꯀꯣ ꯑꯣꯏꯗꯣꯏꯅꯦꯕ ꯉꯥꯅꯨ ꯃꯆꯥ ꯑꯣꯛ ꯃꯆꯥ ꯐꯨꯠꯂꯤꯅꯦ ꯑꯗꯨꯝ ꯂꯐꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯧ ꯀꯨꯞꯍꯟꯕꯗꯣ ꯑꯗꯨ ꯍꯥꯞꯄꯒ ꯑꯗꯨꯝ ꯁꯤꯗꯒꯤ ꯊꯥꯛꯇꯣꯏꯅꯤ ꯍꯥꯏꯗꯤ ꯃꯆꯤꯟꯖꯥꯛꯁꯦ ꯌꯥꯝꯃꯛꯄꯅꯤꯗꯅ ꯉꯝꯗꯔꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯒ ꯃꯆꯥꯛ ꯂꯩꯕ ꯉꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯃꯨꯛ ꯐꯕ ꯅꯪ ꯍꯟꯗꯛꯀꯤ ꯁꯣꯏꯅꯅꯕꯗꯨꯔꯣ ꯁꯤꯁꯤꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯈꯤꯕꯗꯣ ꯑꯣ ꯑꯂꯨꯁꯨ ꯂꯩꯔꯦ ꯁꯤꯗꯀꯣ ꯁꯤꯅ ꯑꯂꯨ ꯃꯃꯥꯡꯒꯤ ꯉꯥꯅꯨ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯉꯥꯅꯨꯁꯦ ꯑꯩ ꯑꯁ ꯃꯁꯤꯡ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯗꯤ ꯀꯥꯡꯉꯥꯁꯨ ꯂꯩꯔꯦ ꯃꯁꯤꯡꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯉꯔꯥꯡ ꯊꯤꯕꯗ 80ꯒ 6 ꯑꯗꯥꯏ ꯆꯥꯡ ꯑꯣꯏꯕꯅꯦ 86 ꯃꯨꯛꯀꯤ ꯆꯥꯡ ꯑꯁꯣꯝ ꯑꯣꯏꯕ ꯅꯥꯀꯟꯗ ꯂꯩ ꯕꯦꯂꯥꯏꯇꯤ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯑꯗꯣ ꯀꯥꯡꯉꯥ ꯁꯤꯒꯤ ꯀꯥꯡꯉꯥ ꯑꯗꯨꯝ ꯂꯣꯏꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯀꯥꯡꯉꯥꯒ ꯉꯥꯅꯨꯁꯦ ꯌꯥꯏꯌꯦ ꯃꯣꯏꯅ ꯈꯔ ꯕꯣꯁ ꯍꯥꯏ ꯀꯥꯡꯉꯥꯁꯤꯅ ꯍꯣꯏ ꯐꯨꯕ ꯈꯣꯠꯄ ꯈꯔ ꯇꯧꯋꯦꯕ ꯍꯣꯏ ꯑꯗꯣ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯃꯤꯟꯅꯩ ꯑꯗꯨꯝ ꯑꯗꯨꯒ ꯉꯥꯅꯨ 80 ꯃꯨꯛꯀꯤ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯁꯤ ꯑꯁꯤꯗ ꯃꯆꯥ ꯈꯔ ꯂꯩꯔꯦ ꯉꯥꯅꯨꯁꯦ ꯃꯔꯣꯟ ꯑꯣꯏꯅ ꯂꯣꯏꯕꯅꯦꯕ ꯀꯨꯟ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯍꯟꯕ ꯍꯥꯏꯗꯤ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯂꯣꯏꯕꯁꯤꯗꯤ ꯌꯣꯟꯕ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯕꯗꯣ ꯋꯥꯠꯂꯤ ꯍꯣꯏ ꯑꯗꯨ ꯁꯤ ꯀꯥꯡꯉꯥꯁꯤꯅ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯂꯩꯔꯤꯅꯣ ꯀꯥꯡꯉꯥꯗꯤ ꯃꯁꯤꯡ ꯀꯩꯅꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇꯔꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯩꯃꯤꯟꯅꯕꯅꯦ ꯑꯁ ꯃꯣꯏ ꯍꯨꯏꯒ ꯂꯣꯏꯗꯁꯨ ꯌꯥꯕ ꯁꯥꯅꯤ ꯌꯥꯝ ꯁꯥꯊꯤꯗꯤ ꯌꯥꯝ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯣꯏꯒ ꯍꯥꯏꯅꯕꯅꯦ ꯃꯣꯏꯁꯦꯀꯣ ꯈꯣꯡꯕ ꯈꯣꯠꯄ ꯈꯣꯡꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯤ ꯆꯪꯉꯛꯄꯗꯁꯨ ꯈꯣꯡꯉꯝꯗꯧ ꯃꯥꯜꯂꯦ ꯈꯣꯡꯉꯦ ꯀꯥꯏ ꯃꯄꯨꯐꯧ ꯆꯤꯛꯇꯣꯏꯅꯤꯗ ꯑꯗꯣ ꯁꯤꯒꯤ ꯀꯥꯡꯉꯥꯁꯦ ꯃꯣꯏ ꯉꯥꯒꯨꯝꯕꯗꯤ ꯉꯥꯁꯤꯗ ꯊꯥꯗꯔꯤ ꯃꯌꯥꯝꯁꯦ ꯆꯥꯊꯣꯛꯇꯕ꯭ꯔꯥ ꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯡꯉꯥꯗꯤ ꯉꯥ ꯆꯥꯗꯦ ꯉꯥ ꯆꯥꯗꯦ ꯉꯥꯅꯨꯒꯨꯝꯕꯅ ꯆꯥꯏ ꯉꯥꯅꯨꯒꯨꯝꯕ ꯆꯥꯏꯌꯦꯕ ꯀꯥꯡꯉꯥꯁꯤ ꯆꯥꯗꯦ ꯁꯤ ꯉꯥ ꯈꯔꯗꯤ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯅꯪꯁꯦ ꯉꯥꯅꯨꯗꯣ ꯆꯥꯗꯕ꯭ꯔꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯉꯥꯅꯨꯅ ꯆꯥꯕ ꯍꯥꯏꯁꯦ ꯉꯥꯅꯨꯅ ꯆꯥꯕ ꯑꯩꯈꯣꯏ ꯉꯥꯀꯨꯞ ꯀꯩꯀꯥꯗꯣ ꯑꯗꯨꯝꯕ ꯈꯛꯇꯅꯤ ꯑꯆꯧꯕꯗꯤ ꯀꯩꯝ ꯉꯝꯄꯣꯠꯇꯦꯗ ꯉꯝꯄꯣꯟꯇꯦꯕ ꯑꯆꯧꯕꯒꯤ ꯃꯆꯥꯗꯨꯗꯤ ꯆꯥꯗꯕ꯭ꯔꯥ ꯆꯥꯏ ꯑꯗꯨꯝꯕꯗꯨꯗꯤ ꯑꯆꯧꯕꯗ ꯑꯩꯈꯣꯏ ꯑꯄꯤꯛꯄꯗꯨꯗꯤ ꯆꯥꯏ ꯑꯗꯨꯒ ꯑꯣ ꯀꯩꯅꯣꯗꯤ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅꯕꯨ ꯎꯗꯦꯗ ꯃꯣꯏ ꯆꯥꯕꯁꯦ ꯑꯗꯣ ꯊꯔꯣꯏꯗꯤ ꯐꯖꯅ ꯆꯥꯏ ꯁꯤ ꯊꯔꯣꯏ ꯌꯥꯝꯅ ꯂꯩꯕ ꯀꯩꯅꯣꯅꯦꯕ ꯄꯨꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯂꯩꯇꯦꯕ ꯀꯩꯅꯣꯁꯦ ꯉꯥꯅꯨꯁꯦ ꯈ꯭ꯋꯥꯏ ꯂꯨꯝꯕꯗ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯑꯣꯏꯒꯅꯤ ꯅꯪꯁꯦ ꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯎꯕꯁꯦ ꯋꯥꯠꯂꯤ ꯀꯩꯅꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕꯗ ꯀꯦꯖꯤ 3.5 ꯃꯣꯏꯁꯤꯅꯒ ꯂꯨꯝꯕ ꯑꯣꯏꯅꯤ ꯂꯥꯕꯒꯨꯝꯕꯗ ꯑꯃꯣꯝꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯌꯥꯡꯉꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯦꯖꯤ 2 ꯀꯥꯏ ꯑꯗꯨꯝ ꯌꯥꯔꯦꯕ ꯉꯥꯅꯨ ꯑꯃꯣꯝꯁꯦ ꯑꯗꯣ ꯂꯥꯕꯗꯤ ꯑꯗꯨꯝ ꯂꯨꯝꯒꯤꯅꯤ ꯁꯤꯒꯤ ꯃꯔꯨꯝ ꯀꯣꯛꯀꯗꯧꯕ ꯉꯥꯅꯨꯁꯨ ꯈꯔ ꯌꯥꯎꯔ ꯃꯥꯜꯂꯦ ꯅꯪꯁꯤꯀꯣ ꯑꯁꯤꯒꯤꯁꯦ ꯃꯥꯏꯀ ꯉꯥꯡꯕ ꯌꯥꯎꯔꯦ ꯃꯣꯏꯁꯦ ꯃꯔꯨꯝ ꯀꯣꯛꯇꯧꯕ ꯉꯥꯅꯨꯅꯤ ꯑꯗꯨ ꯀꯩꯅꯣꯅ ꯃꯣꯏꯁꯦ ꯌꯥꯝ ꯆꯥꯎꯔꯛꯇꯧꯕ ꯉꯥꯅꯨꯅꯤ ꯑꯁꯤ ꯈꯔ ꯆꯥꯎꯔꯛꯀꯗꯧ ꯃꯥꯜꯂꯦꯀꯣ ꯃꯁꯥ ꯇꯥ ꯂꯩꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯁꯦ ꯉꯥꯅꯨꯁꯦ ꯃꯥꯒꯤ ꯚꯦꯔꯥꯏꯇꯤꯗꯁꯨ ꯂꯩ ꯆꯥꯎꯕꯁꯦ ꯑꯗ ꯑꯥꯗꯒꯤ ꯑꯃ ꯉꯥꯅꯨ ꯑꯃ ꯌꯥꯝ ꯇꯣꯞ ꯇꯣꯞꯅ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯇꯥꯏꯞꯇ ꯉꯧꯁꯣꯛ ꯉꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯇꯣꯞꯄꯒ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯑꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯅꯨ ꯀꯥꯏꯕ ꯑꯗꯩ ꯃꯔꯨꯝ ꯑꯗꯨꯝ ꯀꯣꯛꯄ ꯉꯥꯅꯨꯗꯣ ꯀꯥꯡꯉꯥꯁꯨ ꯈꯔ ꯃꯥꯜꯂꯦ ꯃꯔꯨꯝꯗꯤ ꯌꯥꯝ ꯀꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯃꯔꯨꯝ ꯌꯥꯝ ꯀꯣꯛꯑꯦ ꯃꯔꯨꯝꯗꯣ ꯖꯨꯒꯣꯠ ꯆꯥꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯁꯥ ꯆꯥꯊꯣꯛꯆꯩꯔ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯠꯇꯦ ꯃꯆꯥꯅꯁꯨ ꯆꯥꯊꯣꯛꯑꯦ ꯑꯗ ꯃꯥ 2 ꯁꯨꯔꯝꯃꯦꯕ ꯑꯁꯨꯝꯕ ꯉꯥꯅꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯁꯤ ꯑꯉꯧꯕꯁꯦ ꯑꯗ ꯃꯔꯨꯝꯗꯣ ꯏꯁꯤꯡꯗ ꯄꯪꯀꯣꯛꯇ ꯀꯣꯛꯄ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯈꯔ ꯆꯨꯝꯗꯕ ꯃꯤ ꯑꯇꯣꯞꯄꯒꯤ ꯐꯥꯔꯝ ꯅꯨꯡꯗ ꯈꯔ ꯆꯠꯄ ꯑꯗꯨꯅ ꯑꯁ ꯂꯣꯏ ꯌꯥꯡꯉꯦ ꯂꯩꯀꯥꯏ ꯈꯔ ꯀꯣꯏꯒꯟꯕ ꯍꯥꯏꯇꯥꯔꯦ ꯉꯥꯅꯨ ꯑꯗꯣ ꯃꯆꯤꯟꯖꯥꯛꯁꯨ ꯌꯥꯝ ꯆꯥꯏꯌꯦ ꯈꯦꯠꯅꯦꯕ ꯃꯣꯏꯁꯤꯅ ꯆꯥꯕꯒ ꯃꯣꯏ 2 ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯆꯥꯕꯒ ꯈꯦꯠꯅꯩꯕ ꯍꯥꯏꯗꯤ ꯆꯥꯔꯤꯗꯨꯒ ꯃꯔꯨꯝꯗꯨꯒ ꯆꯥꯟꯅꯗꯕ ꯑꯗꯣ ꯃꯔꯨꯝꯗꯨꯁꯨ ꯑꯃꯨꯛꯀ ꯄꯤꯔꯗꯤ ꯐꯕ ꯏꯁꯤꯡꯗ ꯑꯃꯨꯛ ꯀꯣꯛꯁꯤꯜꯂꯝꯕꯗ ꯁꯤ ꯁꯤꯠꯄꯗ ꯃꯔꯨꯝ 30 ꯍꯨꯝꯐꯨꯃꯨꯛꯀ ꯑꯗꯨꯝ ꯂꯩ ꯃꯣꯏ ꯀꯣꯝꯕ ꯑꯗꯣ ꯆꯥꯍꯧꯕꯁꯦ ꯈꯪꯍꯧꯗꯕꯖꯥꯠꯅꯤ ꯃꯣꯏ ꯃꯔꯨꯝꯗꯣꯀꯣ ꯆꯥꯕꯁꯨ ꯌꯥꯗꯔꯦ ꯍꯣꯏ ꯑꯗꯣ ꯑꯣꯛ ꯂꯣꯝꯒꯤꯗ ꯍꯥꯏꯔ ꯌꯦꯡꯉꯤꯁꯤ
ꯁꯣꯝꯗ ꯑꯣꯏ ꯃꯥꯜꯂꯦ ꯅꯪ ꯑꯣꯛ ꯂꯣꯏꯁꯦꯀꯣ ꯑꯣꯛꯅ ꯑꯃꯨꯛ ꯀꯌꯥ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯂꯣꯏꯒꯦ ꯑꯣꯛ ꯇꯔꯨꯛ ꯇꯔꯨꯛꯃꯨꯛ ꯂꯣꯏꯌꯦꯕꯀꯣ ꯑꯣꯛ ꯇꯔꯨꯛꯁꯦ ꯂꯥꯕ ꯀꯌꯥꯃꯨꯛ ꯂꯣꯏꯒꯦꯅ ꯑꯣꯛꯁꯦ ꯌꯥꯝꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯌꯣꯟꯈꯔꯦꯕꯀꯣ ꯍꯟꯗꯛ ꯃꯔꯣꯟ ꯑꯣꯛꯀꯤ ꯂꯥꯏꯆꯠ ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯤ ꯌꯥꯎꯍꯧꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨ ꯂꯥꯏꯆꯠꯇꯨꯗꯗꯤ ꯌꯥꯎꯗꯦ ꯑꯩꯅ ꯌꯥꯎꯍꯧꯗꯦꯕ ꯈꯔ ꯑꯇꯣꯞꯄꯒ ꯁꯝꯅꯗꯕꯒꯤꯔ ꯍꯣꯏ ꯑꯗꯨꯒ ꯃꯄꯤꯗꯨꯃꯗꯤ ꯁꯤꯒꯤ ꯃꯆꯥ ꯃꯣꯏꯁꯤꯒꯤꯀꯣ ꯁꯤꯒꯤ ꯃꯆꯥꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯁꯤꯒꯤ ꯃꯔꯣꯟꯁꯦ ꯃꯣꯏꯁꯤꯒꯤ ꯃꯔꯣꯟꯁꯦ ꯁꯤ ꯀꯣꯛꯑꯝꯃꯦꯗꯅ ꯍꯣꯏ ꯑꯗꯨ ꯃꯄꯤꯗꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯄꯤꯗꯣ ꯑꯗꯨꯝ ꯂꯥꯏꯆꯠ ꯌꯥꯎꯈ꯭ꯔꯦꯕ ꯂꯥꯏꯆꯠꯇꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯣꯂꯣꯝ ꯆꯥꯈꯤꯕ ꯃꯥꯅ ꯃꯣꯏꯁꯤꯒꯤ ꯄꯤꯛꯏꯉꯩꯗ ꯇꯠꯂꯦꯅ ꯇꯩꯕꯤꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯃꯨꯕꯅꯦ ꯃꯥ ꯂꯥꯛꯑꯦꯅ ꯀꯧꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯁꯤꯃꯅ ꯈꯔ ꯄꯤꯛꯑꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯣꯁ ꯁꯥꯔꯝꯕꯅꯦ ꯃꯁꯤꯁꯤꯅ ꯃꯥꯅ ꯈ꯭ꯋꯥꯏ ꯐꯖꯩꯑꯕ ꯑꯗꯣ ꯃꯔꯤꯟ ꯇꯥꯈꯔꯦ ꯎꯝ ꯑꯗꯨꯅ ꯈꯔ ꯌꯥꯗꯔꯦ ꯁꯤ ꯃꯣꯏꯁꯤꯅ ꯀꯩꯅꯣꯗ ꯑꯗꯨ ꯁꯤꯅ ꯃꯄꯨ ꯂꯥꯛꯄꯗ ꯃꯥꯏ ꯃꯅꯥꯇꯣꯟꯒ ꯊꯥꯡꯒꯠꯂꯒꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯁꯤꯅ ꯀꯩꯅꯣꯅꯦ ꯁꯤꯅ ꯍꯟꯗꯛ ꯃꯆꯥ ꯀꯣꯛꯇꯣꯔꯕꯅꯦ ꯑꯃꯣꯝꯅꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯇꯥꯏꯞꯇ ꯇꯧꯗ꯭ꯔꯣ ꯃꯣꯏ ꯍꯩꯅꯧꯒꯨꯝꯕꯀꯣ ꯊꯩꯕꯣꯡꯒꯨꯝꯕꯒ ꯍꯔꯥꯎ ꯆꯥꯔꯁꯦ ꯑꯩ ꯑꯃꯨꯛꯀ ꯈꯨꯜꯂꯛꯄ ꯍꯣꯏ ꯑꯁ ꯂꯩꯔꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯗꯣ ꯄꯨꯔꯦꯟ ꯁꯤꯒꯤꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯡ ꯑꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯀꯩ ꯁꯤꯡꯅꯦ ꯌꯥꯝꯕ ꯑꯣ ꯁꯤꯡꯅꯦ ꯁꯤꯡ ꯊꯥꯕꯅꯦ ꯑꯗꯨꯝ ꯐꯖꯅ ꯂꯣꯛꯑꯦ ꯐꯖꯅꯒ ꯐꯖꯅ ꯄꯥꯜꯂꯦ ꯐꯔꯗꯤꯀꯣ ꯁꯤꯡꯁꯦ ꯀꯦꯖꯤ ꯑꯃꯒ ꯇꯥꯏꯌꯦ ꯑꯗꯨꯝ ꯃꯄꯥꯝꯕꯤ ꯑꯃꯅ ꯃꯣꯏꯁꯦ ꯃꯄꯥꯝꯕꯤ ꯑꯃꯅ ꯀꯦꯖꯤ ꯑꯃ ꯇꯨꯁꯤ ꯃꯣꯏꯁꯦ ꯃꯄꯥꯝꯕꯤ ꯑꯃꯅꯦꯕ ꯃꯄꯥꯝꯕꯤ ꯑꯃ ꯊꯥꯈꯤꯕꯁꯤꯡꯅꯦꯕ ꯁꯤꯗ ꯆꯣꯡꯉꯤꯁꯦ ꯁꯤꯁꯦ ꯄꯥꯝꯕꯤ ꯑꯃꯈꯛ ꯊꯥꯈꯤꯕꯅꯦ ꯁꯤ ꯃꯥꯅ ꯂꯣꯡꯊꯣꯔꯛꯏꯁꯦ ꯀꯩꯅꯣꯃꯨꯛꯀꯤ ꯆꯥꯡ ꯃꯌꯥꯝ ꯂꯣꯡꯊꯣꯔꯛꯑꯦ 10 ꯆꯥꯡ ꯂꯣꯡꯊꯣꯔꯛꯑꯦ ꯑꯗꯣ ꯃꯣꯏꯁꯤꯅ ꯑꯗꯩ ꯐꯠꯇꯕꯁꯨ ꯌꯥꯎꯋꯤ ꯃꯔꯛꯇ ꯂꯥꯏꯅꯥꯒ ꯇꯥꯕꯁꯨ ꯌꯥꯎꯕꯗꯤ ꯑꯗꯣ ꯍꯟꯗꯛꯀꯤꯁꯦ ꯂꯥꯏꯕꯛ ꯐꯗꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅꯥ ꯏꯇꯥ ꯇꯥꯕ ꯎꯗꯕ ꯃꯥꯜꯂꯦ ꯈꯔ ꯃꯔꯛꯇ ꯈꯔ ꯌꯥꯎꯋꯦ ꯍꯣꯏ ꯑꯗꯣ ꯈꯣꯏꯁꯦ ꯌꯥꯝ ꯂꯣꯏꯗꯥꯏ ꯅꯪꯗꯤ ꯈꯣꯏ ꯃꯣꯏꯁꯦ ꯌꯥꯎꯋꯦ ꯋꯥꯁꯤ ꯌꯥꯎꯋꯦ ꯁꯤꯒꯤꯁꯦ ꯑꯁꯤꯃꯗꯤ ꯌꯥꯎꯕ ꯀꯩꯅꯣꯕꯨ ꯇꯧꯈ꯭ꯔꯦ ꯈꯣꯏ ꯌꯥꯝ ꯄꯥꯏꯕ ꯑꯁꯥꯏꯗꯁꯨ ꯌꯥꯝ ꯆꯥꯎꯕ ꯂꯩꯕ꯭ꯔꯥ ꯀꯤꯍꯣꯝꯂꯣ ꯁꯤꯅ ꯁꯤ ꯂꯩꯔꯦ ꯈꯣꯏ ꯈꯣꯏꯁꯤ ꯃꯥꯁꯦ ꯈꯣꯏ ꯐꯖꯅ ꯂꯣꯏꯕꯅꯤꯀꯣ ꯈꯣꯏꯍꯤꯒꯨꯝꯕꯁꯦ ꯀꯃꯥꯏ ꯇꯥꯒꯦ ꯑꯝꯇꯪ ꯍꯥꯏꯌꯨꯅꯦ ꯈꯣꯏꯍꯤꯁꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯃꯆꯥ ꯀꯣꯛꯐꯝꯅꯦꯕ ꯑꯗꯣ ꯈꯣꯏꯍꯤ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯝ ꯀꯟꯗꯤ ꯌꯥꯎꯕ ꯑꯣꯏꯗꯦ ꯁꯤꯒꯤ ꯃꯊꯛꯁꯤꯅ ꯈꯣꯏꯍꯤ ꯑꯣꯏꯗꯣꯏꯅꯦꯕ ꯈꯣꯏꯍꯤ ꯌꯥꯎꯐꯝ ꯈꯣꯏꯁꯦ ꯁꯤꯗꯅ ꯈꯣꯏ ꯂꯩꯔꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯅ ꯈꯣꯏꯍꯤ ꯁꯤ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯂꯣꯛꯇꯣꯏꯁꯦ ꯃꯈꯥꯗꯤ ꯁꯤꯗꯤ ꯂꯣꯏ ꯁꯤ ꯐꯨꯟ ꯊꯜꯂꯀꯥꯟꯗꯀꯣ ꯁꯤ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯌꯥꯎꯗꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃꯨꯛ ꯈꯣꯏꯍꯤ ꯉꯥꯛꯇ ꯍꯥꯟꯗꯣꯏꯅꯦ ꯁꯤꯅ ꯑꯗꯣ ꯈꯣꯏꯍꯤ ꯂꯣꯛꯄꯗ ꯅꯪ ꯗ꯭ꯔꯦꯁ ꯑꯃ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯦ ꯈꯣꯏꯍꯤ ꯂꯣꯛꯄꯁꯦ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯇ꯭ꯔꯒꯗꯤ ꯃꯥꯏ ꯃꯤꯠꯇ ꯆꯤꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯀꯩꯝ ꯇꯧꯗꯤ ꯄꯣꯝꯗꯣꯏꯅꯦꯕ ꯀꯩꯝ ꯇꯧꯗꯤ ꯀꯥꯏꯗꯦ ꯃꯤꯠꯇ ꯆꯤꯛꯄ ꯌꯥꯝ ꯀꯜꯂꯦꯕ ꯍꯥꯏꯗꯤ ꯄꯣꯝꯃꯦ ꯃꯤꯠꯇꯣ ꯅꯪ ꯈꯣꯏꯍꯤꯁꯦ ꯀꯌꯥꯝ ꯁꯦꯡꯉꯒꯦꯅꯦ ꯌꯥꯝ ꯁꯦꯡꯉꯦ ꯄ꯭ꯔꯨꯞ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯐꯣꯇꯣꯗ ꯃꯥꯏ ꯄꯣꯝꯕꯩ ꯊꯥꯖꯤꯜꯂꯦ ꯑꯗꯨ ꯑꯗꯣ ꯁꯤꯗ ꯕꯖꯥꯕꯤ ꯃꯩꯇꯩ ꯑꯅ ꯑꯃ ꯍꯥꯏꯁꯦ ꯁꯤꯁꯦ ꯈꯣꯏ ꯕꯣꯛꯁ ꯑꯣꯏꯅ ꯌꯣꯟꯕꯤꯔꯣ ꯃꯥꯅ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯣꯏꯒꯤ ꯈꯪꯗꯕ ꯑꯗꯒꯤ ꯈꯔ ꯂꯨꯔꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯂꯩꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯁꯣꯏꯔꯛꯄ ꯑꯗꯩ ꯈꯣꯏ ꯍꯥꯏꯗꯤ ꯁꯤꯗ ꯈꯣꯏ ꯎꯄꯨ ꯑꯃ ꯊꯝꯃꯒ ꯁꯤꯗ ꯑꯃ ꯊꯝꯃꯒꯗꯤ ꯆꯤꯛꯅꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯈꯥꯝꯗꯣꯛꯄ ꯈꯣꯠꯄꯗꯣ ꯂꯥꯟ ꯅꯨꯡ ꯇꯧꯅꯔꯛꯄꯗꯣ ꯑꯗꯨꯝꯕꯗꯣ ꯑꯗꯨꯝ ꯇꯝꯃꯦ ꯃꯉꯣꯟꯗꯒꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯀꯣ ꯑꯗꯩ ꯑꯩ ꯑꯣꯖꯥꯅꯦ ꯃꯥꯅ ꯁꯥꯕꯤꯕꯅꯦ ꯎꯄꯨꯁꯦ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯧꯕꯅꯦ ꯑꯗꯣ ꯃꯥꯅ ꯐꯖꯅꯁꯨ ꯁꯦꯝꯕꯤꯔꯛꯑꯦ ꯑꯩ ꯈꯣꯏ ꯍꯥꯞꯄꯦ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯂꯤꯛꯂꯤ 2ꯃꯨꯛꯀ ꯍꯥꯏꯔꯝꯃꯅꯤ ꯑꯗꯣ ꯈꯣꯏꯁꯦ ꯈꯣꯏꯗꯥꯟꯗꯤ ꯄꯨꯏꯀꯣ ꯈꯔ ꯇꯟꯕ ꯈꯣꯏ ꯑꯗꯒꯤꯈꯔ ꯊꯕꯛ ꯁꯨꯕ ꯑꯗꯒꯤ ꯈꯔ ꯆꯤꯛꯀꯟꯕ ꯈꯣꯏ ꯌꯥꯎꯋꯦ ꯑꯗ ꯆꯤꯛꯀꯟꯕ ꯈꯣꯏ ꯑꯃꯁꯨꯅꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯕꯀꯣ ꯈꯣꯏ ꯑꯩꯁꯦ ꯇꯥꯟꯊꯣꯛꯅꯤꯡꯉꯕꯅꯦ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯌꯦꯕꯀꯣ ꯆꯤꯛꯃꯟꯗꯅ ꯃꯣꯏꯁꯤꯗꯤ ꯌꯥꯝ ꯐꯩ ꯁꯤꯒꯤ ꯈꯣꯏꯁꯤꯃ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯣꯏ 5ꯃꯨꯛꯇꯤ ꯌꯥꯝꯅ ꯐꯕ ꯈꯣꯏ ꯂꯩ ꯑꯗꯨꯒ ꯈꯣꯏ 2ꯃꯨꯛꯇꯤ ꯌꯥꯝ ꯐꯠꯇꯕ ꯈꯣꯏꯁꯨ ꯂꯩ ꯍꯥꯏꯗꯤ ꯊꯥꯕꯗ ꯒ꯭ꯔꯣꯞ ꯎꯞꯄꯁꯨ ꯑꯗꯨꯝ ꯆꯪꯕ ꯃꯁꯤꯡ ꯈꯔ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤꯗꯤ ꯃꯄꯨ ꯊꯥꯛꯄ ꯈꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤ ꯕꯣꯛꯁꯁꯦ ꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗꯒꯤ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯏꯌꯦ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯃꯥꯒ ꯁꯤꯡꯅꯔꯦꯗꯅ ꯍꯥꯏꯅꯔꯒꯀꯣ
ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯅꯤ ꯑꯩꯁꯤꯗ ꯁꯨꯃꯥꯏ ꯅꯝꯕꯔ ꯑꯗꯨꯝ ꯌꯥꯎꯔꯦ ꯅꯝꯕꯔ ꯌꯥꯎꯔꯦꯕ ꯁꯤꯗ ꯑꯗꯣ ꯑꯣꯖꯥꯁꯤꯒꯤ ꯉꯁꯥꯏꯒꯤ ꯈꯣꯏꯒꯤ ꯕꯣꯛꯁꯁꯤꯕꯨꯗꯤ ꯂꯧꯔꯅꯦꯕ ꯈꯣꯏꯁꯦ ꯃꯇꯣꯝ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯥꯞꯇꯣꯏꯔꯥ ꯑꯩꯈꯣꯏꯅ ꯍꯥꯞꯀꯗꯕꯅꯦ ꯃꯇꯣꯝꯗ ꯂꯥꯛꯄ ꯉꯥꯏꯔꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯒꯅꯤ ꯍꯣꯏ ꯍꯥꯏꯗꯤ ꯍꯥꯞꯄꯁꯤꯅ ꯀꯃꯥꯏꯅ ꯀꯥꯏꯗꯒꯤ ꯍꯥꯞꯀꯅꯤ ꯍꯥꯞꯄꯁꯦ ꯑꯩꯅ ꯈꯣꯏ ꯐꯥꯕꯩꯗꯤ ꯃꯌꯥꯝ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯔꯥꯅꯤ ꯍꯥꯏꯅ ꯃꯥꯏ ꯀ꯭ꯋꯤꯟꯗꯣ ꯐꯥꯕ ꯑꯗꯨ ꯐꯥꯕꯁꯨ ꯑꯗꯨ ꯐꯥꯔꯒꯁꯨ ꯌꯥꯏ ꯑꯗꯨꯒ ꯚꯤ ꯕꯣꯛꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯈꯛꯇꯪ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕꯩ ꯑꯃ ꯂꯩꯕ ꯑꯗꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯏ ꯑꯗꯨ ꯀꯩꯅꯣꯅ ꯚꯤ ꯕꯣꯛꯁꯅꯗꯤ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯣ ꯔꯥꯅꯤ ꯐꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤꯗꯤ ꯁꯣꯏꯗꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯑꯗꯨꯝ ꯔꯥꯅꯤꯁꯤ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯀꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ ꯔꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏꯜ ꯑꯣꯏꯅ ꯁꯥꯕ ꯈꯣꯏꯀꯣ ꯋꯥꯏꯜ ꯍꯥꯏꯔꯒ ꯄꯨꯔꯥ ꯀꯩꯅꯣꯗꯤ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯈꯣꯏ ꯖꯥꯇꯤꯗꯤ ꯅꯠꯇꯦ ꯁꯤꯒꯤ ꯍꯌꯤꯡ ꯈꯣꯏꯁꯤꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯥꯕ ꯑꯗꯒꯤ ꯃꯣꯏꯅ ꯂꯝ ꯍꯣꯡꯉꯛꯄꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯐꯥꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯋꯥꯏꯜ ꯑꯣꯏꯅ ꯁꯥꯕꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯨꯝꯕꯗ ꯑꯌꯥꯝꯕ ꯁꯥꯏ ꯃꯥꯁꯦ ꯂꯩꯕꯥꯛ ꯃꯈꯨꯟꯒꯨꯝꯕ ꯎꯆꯤ ꯃꯈꯨꯟꯒꯨꯝꯕ ꯂꯣꯏꯅꯤꯡꯀꯥꯟꯗ ꯂꯣꯏꯕꯗꯤ ꯌꯥꯗꯦ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯄ ꯈꯣꯠꯄ ꯀꯩꯝ ꯂꯩꯇꯕꯅꯤꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯐꯥꯗꯣꯏꯅꯦꯕ ꯃꯆꯥꯗꯤ ꯀꯣꯛꯑꯦ ꯁꯤꯒꯤꯁꯦ ꯃꯆꯥ ꯀꯣꯛꯀꯅꯦꯕꯀꯣ ꯃꯣꯏꯒꯤ ꯁꯤꯗ ꯌꯥꯎꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯃꯣꯏ ꯃꯆꯥ ꯀꯣꯛꯐꯝꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯆꯥ ꯀꯣꯛꯑꯒ ꯄꯥꯏꯈꯤꯗꯣꯏꯅꯦꯕ ꯈꯥꯏꯗꯣꯛꯅꯗꯣꯏꯅꯦꯕ ꯑꯗꯨꯗ ꯐꯥꯎꯍꯧꯕ ꯑꯃ ꯌꯥꯏ ꯑꯃꯨꯛꯀꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀ꯭ꯋꯤꯟꯗꯣ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯗꯨꯝ ꯁꯤꯗ ꯂꯩꯍꯟꯕ ꯑꯃ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣꯗꯤ ꯇꯧꯋꯦ ꯑꯗꯣ ꯁꯤ ꯂꯣꯛꯄꯁꯦ ꯀꯔꯝꯕ ꯊꯥꯗꯒꯗꯤ ꯂꯣꯛꯀꯗꯣꯏꯅꯣ ꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯐꯥꯕꯗꯤ ꯌꯥꯔꯦꯀꯣ ꯐꯥꯔꯒ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯒꯤ ꯐꯥꯎꯔꯒꯗꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡ ꯄꯟꯊꯥ ꯍꯥꯏꯇꯥꯔꯦ ꯐꯥꯏꯔꯦꯟ ꯂꯝꯇꯥꯒꯨꯝꯕꯗ ꯑꯗꯨꯝ ꯈꯣꯏ ꯂꯣꯛꯄ ꯈꯣꯏ ꯌꯥꯔꯦꯕ ꯂꯣꯛꯄ ꯌꯥꯔꯅꯦꯕ ꯐꯥꯏꯔꯦꯟ ꯂꯝꯇꯥꯁꯤꯗ ꯑꯗꯣ ꯀꯩꯅꯣ ꯑꯗꯨ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯐꯥꯕꯗꯤ ꯌꯥꯏ ꯐꯥꯏꯔꯦꯟ ꯂꯝꯇꯥ ꯑꯗꯨꯅ ꯈꯔꯗꯤ ꯇꯞꯄꯅꯤ ꯍꯧꯖꯤꯛꯀꯨꯝꯕꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩ ꯍꯥꯏꯗꯤ ꯇꯜꯂꯝꯕ ꯈꯣꯏꯀꯣ ꯇꯜꯂꯝꯕ ꯍꯥꯏꯗꯤ ꯄꯣꯊꯥ ꯂꯩꯔꯝꯕ ꯑꯗꯨꯝꯕꯗꯨꯗꯤ ꯑꯗꯨꯗ ꯐꯥꯎꯕꯗꯤ ꯕꯦꯁ ꯇꯥꯔꯦ ꯐꯥꯕꯁꯤ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯐꯥꯕꯁꯦ ꯍꯛꯆꯥꯡ ꯁꯣꯛꯇꯟꯕ ꯑꯗꯣ ꯀꯩꯅꯣꯗ ꯀꯨꯞꯁꯤꯟꯗꯁꯨ ꯌꯥꯏꯀꯣ ꯌꯥꯕꯕꯨꯗꯤ ꯑꯗꯣ ꯏꯁꯥ ꯏꯁꯥꯒꯤ ꯍꯩꯖꯕꯤ ꯇꯥꯔꯦ ꯑꯗꯨꯗꯤ ꯈꯣꯏꯅ ꯆꯤꯛꯍꯟꯕ ꯈꯨꯠꯅ ꯐꯥꯗꯣꯏꯔꯥ ꯀꯃꯥꯏꯅ ꯔꯥꯅꯤ ꯐꯥꯕꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯗ ꯌꯦꯡꯗꯣꯏꯅꯦꯕ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯥꯎ ꯆꯥꯎꯅꯦꯕ ꯈꯣꯏ ꯃꯌꯥꯝꯁꯤꯗꯒꯤ ꯃꯣꯏꯁꯤ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯕ ꯈꯣꯏꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅꯤ ꯑꯗꯨꯒ ꯆꯤꯛꯄꯁꯨ ꯍꯩꯇꯦ ꯀꯩꯅꯣ ꯈꯣꯏ ꯔꯥꯅꯤꯁꯦ ꯈꯣꯏꯁꯦ ꯑꯗꯨꯒꯤꯗꯣ ꯐꯥꯗꯣꯏꯅꯦ ꯐꯥꯕꯁꯦ ꯇꯥ ꯂꯩꯔꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯍꯥꯏꯗꯤ ꯄꯥꯏꯒꯟꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯑꯩ ꯄꯣꯠꯇꯨꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯈꯪꯅꯤꯡꯕꯗ ꯑꯗꯨꯏꯅꯤꯗ ꯃꯥꯁꯦ ꯄꯥꯏꯗꯤ ꯄꯥꯏꯗꯕꯅꯦ ꯑꯗꯨꯝ ꯆꯠꯈꯤꯕꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯊꯨꯅ ꯑꯗꯨ ꯃꯥꯅ ꯑꯥꯗꯒꯤ ꯂꯥꯞꯅ ꯄꯥꯏꯔꯛꯄ ꯈꯣꯏ ꯑꯣꯏꯔꯒꯗꯤ ꯄꯥꯏꯔꯣꯏꯕꯀꯣ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯄꯥꯏꯔꯛꯑꯒ ꯇꯜꯂꯒ ꯍꯌꯦꯡ ꯐꯥꯔꯒꯗꯤ ꯑꯗꯨꯗꯤ ꯄꯥꯏꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩꯗꯤ ꯂꯩ ꯑꯗꯣ ꯐꯥꯔꯛꯑꯦꯕꯀꯣ ꯑꯗꯣ ꯅꯪꯅ ꯈꯣꯏꯒꯤ ꯕꯤ ꯕꯣꯛꯁꯦ ꯍꯥꯞꯆꯜꯂꯦꯅ ꯈꯜꯂꯁꯦꯕ ꯍꯥꯞꯆꯜꯂ ꯃꯇꯨꯡꯗꯗꯤ ꯃꯥ ꯄꯥꯏꯊꯣꯛꯈꯤꯗꯕ꯭ꯔꯥ ꯄꯥꯏꯊꯣꯛꯑꯦꯕꯀꯣ ꯇꯨ ꯁꯤꯒꯤꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯀ꯭ꯋꯤꯟ ꯒꯦꯠ ꯍꯥꯏꯅ ꯑꯃ ꯂꯩꯗꯅ ꯒꯦꯠ ꯑꯃ ꯄꯥꯜꯂꯤꯁꯦ ꯁꯤꯗ ꯃꯥꯁꯦ ꯊꯣꯛꯄ ꯆꯜꯂꯣꯏꯕꯀꯣ ꯆꯜꯂꯣꯏꯕꯀꯣ ꯑꯗꯣ ꯆꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯃꯥꯏ ꯃꯈꯥ ꯄꯣꯜꯂꯦ ꯈꯣꯏ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯆꯜꯂꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯀꯣꯟ ꯁꯥ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯊꯝꯕꯤꯕꯁꯦ ꯃꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯦꯕ ꯅꯨꯡꯉꯥꯏꯔꯤꯅꯦꯕꯀꯣ ꯃꯄꯟꯗꯁꯨ ꯂꯩꯇ꯭ꯔꯦ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯅꯦꯕꯀꯣ ꯃꯌꯨꯝ ꯑꯃ ꯁꯥꯔ ꯊꯝꯕꯤꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯝ ꯂꯩꯌꯦꯕ ꯆꯦꯟꯗꯦꯕꯀꯣ ꯑꯗꯨ ꯄꯥꯏꯈꯤꯕꯁꯨ ꯌꯥꯎꯋꯦ ꯈꯣꯏꯀꯣ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯄꯥꯏ ꯍꯥꯏꯗꯤ ꯂꯩꯅꯤꯡꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕꯁꯨ ꯌꯥꯎꯋꯦ ꯈꯣꯏꯁꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯐꯝ ꯊꯤꯈꯤꯕ ꯈꯣꯏꯍꯤ ꯀꯩꯀꯥ ꯐꯪꯉꯛꯇ꯭ꯔꯗꯤ ꯃꯐꯝꯗꯨꯗ ꯀꯩꯅꯣ ꯁꯦꯄꯣꯠꯂꯣ ꯀꯩꯒꯤꯅꯣ ꯁꯤꯒꯤꯁꯤꯔꯣ ꯁꯤꯒꯤꯁꯦ ꯗꯖꯒꯨꯁꯅꯦ ꯁꯒꯥꯏꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯟꯅ ꯑꯗꯨꯝ ꯑꯁ ꯀꯩ ꯍꯥꯏ ꯌꯥꯝꯅ ꯆꯠꯄ ꯉꯝꯅꯕꯀꯣ ꯑꯗꯨꯝ ꯄꯥꯏꯔ ꯁꯦꯝꯖꯤꯜꯂꯕꯅꯦ ꯄꯥꯟꯗꯤ ꯑꯝꯇ ꯄꯥꯟꯗ꯭ꯔꯤꯕ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛ ꯈꯔ ꯄꯥꯟꯗꯦ ꯄꯥꯜꯂꯛꯑꯅꯤ ꯁꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯥꯟꯗꯔꯤꯁꯤ ꯍꯧꯖꯤꯛꯐꯥꯎ ꯑꯣꯀꯦ ꯁꯣꯝꯗꯁꯨ ꯈꯣꯏꯒꯤ ꯕꯣꯛꯁ ꯑꯃ ꯂꯩꯔꯦ ꯁꯤꯗꯤ ꯁꯤꯗꯤ ꯌꯥꯎꯗꯦ ꯑꯣꯖꯥꯗꯁꯨ ꯌꯥꯎꯗꯦꯕ ꯁꯤꯅ ꯀꯩꯅꯣꯒꯤꯅꯤ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯦꯜꯂꯝꯕ ꯂꯩꯀꯥꯏꯗꯤ ꯂꯝ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯗꯤ ꯑꯗꯨꯒ ꯐꯖꯅ ꯂꯩ ꯃꯣꯏꯁꯤꯁꯨ ꯀꯩꯅꯣꯒꯤꯅꯤ ꯄꯨꯂꯞꯅ ꯈꯣꯏ ꯕꯣꯛꯁ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯅꯪꯒꯤ ꯑꯩ 25ꯃꯨꯛ ꯂꯩꯌꯦ ꯈꯣꯏꯕꯣꯛꯁꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯇꯧꯗꯕ ꯀꯩ ꯍꯥꯏꯅꯤ ꯐꯥꯕ ꯅꯪꯍꯧꯗꯕ ꯑꯩ ꯍꯤꯡꯒꯣꯜ ꯀꯩꯀꯥ ꯀꯣꯏꯔꯤꯉꯩꯗ ꯑꯗꯨꯗ ꯍꯥꯞꯈꯤꯗꯕ ꯑꯗꯒꯤ ꯄꯥꯏꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯈꯣꯏ ꯁꯤꯗꯤ ꯈꯣꯏ ꯁꯤꯗ ꯔꯥꯅꯤ ꯁꯤꯈꯤꯕꯗꯣ ꯔꯥꯅꯤ ꯁꯤꯈꯤꯕꯩꯅꯤꯗ ꯈꯣꯏꯁꯦ ꯁꯤꯁꯨ ꯈꯣꯏ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯅꯠꯇꯦ ꯁꯤꯕꯅꯤ ꯁꯤꯗ ꯂꯩꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯣ ꯔꯥꯅꯤꯁꯤ ꯈꯣꯏ ꯆꯪꯉꯨ ꯌꯥꯗꯔꯦ ꯆꯪꯉꯨ ꯌꯥꯗ꯭ꯔꯦꯕ ꯅꯍꯥꯟ ꯂꯥꯟ ꯀꯟꯅ ꯇꯧꯅꯔꯝꯕꯅꯦ ꯑꯁꯤ ꯈꯣꯏ ꯑꯁꯤꯒ ꯐꯥꯏꯠꯁꯦ ꯀꯟꯅ ꯇꯧꯅꯔꯝꯕꯅꯦꯕ
ꯃꯣꯏ ꯋꯥꯔꯁꯦ ꯌꯦꯡꯉ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯋꯥꯔ ꯌꯦꯡꯕꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯀꯥꯏ ꯃꯥꯡꯉꯤꯅꯤ ꯃꯥꯅꯦ ꯃꯌꯥꯝ ꯁꯤꯕꯗꯒꯤꯀꯣ ꯁꯤ ꯅꯣꯏ ꯁꯤꯗ ꯀꯩꯅꯣ ꯄꯣꯊꯥꯐꯝ ꯑꯣꯏꯗꯣꯏꯔꯥ ꯅꯣꯏꯁꯦ ꯁꯤ ꯌꯨꯝꯅꯦ ꯌꯨꯝꯅꯦꯕꯀꯣ ꯀꯨꯝꯐꯝ ꯆꯥꯐꯝꯗꯤ ꯀꯔꯤꯗꯒꯤ ꯍꯣꯏ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤꯀꯣ ꯁꯤꯅ ꯅꯥꯄꯤ ꯍꯥꯏꯅꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯕꯦꯁ ꯆꯥꯡꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯅꯪꯒꯤꯁꯦ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯂꯩꯔꯤꯔꯣ ꯅꯪꯁꯦ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯌꯥꯝꯗ ꯑꯟꯕꯣꯛꯁꯤꯡ ꯑꯃ ꯇꯧꯕꯤꯔꯒꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯩꯗ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯀꯩꯅꯣꯝ ꯂꯩꯔꯦꯕꯀꯣ ꯃꯥꯅ ꯇꯨꯔꯦꯟ ꯌꯦꯡꯍꯟꯒꯦꯅ ꯌꯦꯡꯉꯣꯗꯅ ꯂꯦꯞ ꯂꯦꯞꯃꯨꯛ ꯆꯥꯎꯕ ꯑꯩꯈꯣꯏ ꯎ ꯃꯣꯔꯣꯛ ꯉꯥꯛꯇꯅꯦ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯪꯀꯥꯟꯗ ꯂꯦꯞ ꯍꯦꯟꯅ ꯆꯥꯎꯋꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯕ ꯎ ꯃꯣꯔꯣꯛ ꯃꯌꯥꯝ ꯂꯩꯔꯦ ꯆꯪꯉꯨ ꯆꯪꯉ ꯌꯦꯡꯁꯤꯔꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯤ ꯄꯥꯟꯕꯗꯤ ꯍꯧꯗ꯭ꯔꯤ ꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯒꯨꯝꯕꯗꯤ ꯈꯔ ꯈꯔ ꯁꯥꯠꯄ ꯍꯧꯔꯦ ꯁꯤꯗꯀꯣ ꯄꯥꯟꯕ ꯑꯁꯣꯝ ꯄꯥꯟꯕ ꯅꯥꯀꯟꯗ ꯍꯧꯔꯅꯤ ꯈꯔꯗꯤ ꯌꯥꯎꯔꯝꯃꯦ ꯁꯣꯝ ꯅꯥꯀꯟ ꯃꯅꯨꯡꯗꯗꯤ ꯂꯩꯔꯦ ꯃꯅꯨꯡꯗꯗꯤ ꯆꯪꯉꯔꯣꯏꯒꯦꯀꯣ ꯌꯥꯝ ꯆꯪꯉꯨꯔꯗꯤ ꯍꯣꯔꯦꯟ ꯀꯩ ꯇꯤꯟ ꯀꯥꯡ ꯁꯨꯝ ꯊꯣꯛꯂꯛꯇꯅ ꯇꯤꯟ ꯀꯥꯡꯗꯤ ꯑꯌꯥꯝꯕꯅ ꯇꯤꯟ ꯀꯥꯡ ꯄꯨꯁꯤꯜꯂꯝꯗꯣꯏꯅꯦ ꯂꯩꯅꯥ ꯄꯥꯝꯕꯤꯗꯨ ꯂꯥꯏꯅꯥ ꯃꯣꯔꯣꯛ ꯐꯕ ꯀꯥꯏꯁꯦ ꯑꯣ ꯕꯦꯔꯥꯒꯤ ꯀꯩꯅꯣꯅꯤ ꯑꯣ ꯂꯥꯏꯅꯥ ꯌꯥꯝ ꯇꯥꯒꯜꯂꯦꯕꯀꯣ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯃꯦꯟ ꯇꯧꯔꯒꯀꯣ ꯑꯥ ꯌꯦꯡꯕꯅꯦꯕꯁꯨ ꯈꯔ ꯐꯩ ꯑꯣ ꯍꯥꯏꯗꯤ ꯃꯣꯏꯁꯤꯒꯤ ꯃꯔꯣꯟ ꯑꯇꯣꯞꯄꯗ ꯄꯨꯔꯥ ꯂꯣꯟꯅ ꯊꯥꯗꯗꯤ ꯌꯥꯗꯔꯦ ꯐꯣꯡꯅ ꯊꯥꯕ ꯐꯣꯡꯅ ꯌꯥꯗ꯭ꯔꯦ ꯎ ꯊꯥꯕ ꯌꯥꯗꯦꯕ ꯃꯣꯔꯣꯛꯁꯦ ꯎꯝ ꯑꯗꯣ ꯀꯩꯀꯩ ꯂꯥꯏꯅꯥꯒꯗꯤ ꯇꯥꯒꯦ ꯎ ꯃꯣꯔꯣꯛꯀꯤ ꯑꯣꯏꯅ ꯂꯥꯏꯅꯥ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯌꯥꯝ ꯀꯟꯗꯦꯀꯣ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯃꯅꯥ ꯁꯨꯞꯆꯤꯜꯂꯒꯀꯣ ꯎꯝ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕꯩ ꯁꯝ ꯈꯣꯏꯔꯤꯗꯣ ꯑꯣ ꯑꯗꯨꯃꯥꯏꯅ ꯈꯣꯏꯖꯤꯜꯂꯦꯗꯅ ꯑꯥ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯔꯥ ꯂꯣꯏ ꯀꯦꯟꯕ ꯂꯣꯏ ꯀꯦꯟꯕ ꯎꯝ ꯃꯍꯩ ꯄꯥꯜꯂꯛꯄ ꯈꯣꯠꯂꯛꯄꯗꯗꯤ ꯏꯐꯦꯛ ꯀꯩꯝ ꯇꯧꯗꯕ ꯑꯗꯨꯅꯦ ꯃꯍꯩ ꯄꯥꯜꯂꯛꯄ ꯃꯍꯩꯗꯣ ꯀꯩꯀꯥ ꯂꯣꯏ ꯁꯤꯔꯗꯣꯏꯅꯦꯕ ꯁꯤꯗꯣꯏꯅꯦꯕ ꯑꯣ ꯀꯪꯁꯤꯜꯂ ꯀ꯭ꯋꯥ ꯃꯅꯥꯃꯨꯛ ꯄꯥꯛꯄꯅꯤ ꯁꯤ ꯌꯥꯝ ꯋꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯎ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯋꯥꯡꯅꯕ꯭ꯔꯥ ꯂꯣꯏꯅꯃꯛ ꯋꯥꯡꯗꯦ ꯀꯅꯥꯒꯨꯝꯕꯅꯀꯣ ꯑꯥ ꯋꯥꯡꯗ ꯑꯗꯨꯃꯥꯏꯅ ꯃꯇꯣꯟꯒ ꯀꯛꯑꯦꯕ ꯑꯥ ꯑꯩꯗꯤ ꯁꯨꯝ ꯑꯩꯅ ꯌꯦꯡꯒꯦꯅ ꯊꯥꯕꯅꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯗ ꯍꯣꯏ ꯊꯥꯔꯒ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯋꯥꯡꯉꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯤ ꯌꯧꯔꯀꯥꯟꯗꯗꯤ ꯂꯦꯞꯇꯤ ꯂꯦꯞꯇꯧ ꯃꯥꯜꯂꯦ ꯃꯥꯁꯦ ꯀꯩꯁꯨ ꯆꯠꯐꯝ ꯃꯥꯅꯦ ꯂꯩꯔꯣꯏ ꯂꯦꯊꯣꯛꯐꯝꯁꯨ ꯂꯩꯔꯦ ꯑꯗꯨꯒꯤ ꯌꯦꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯝꯗꯤ ꯐꯩ ꯒ꯭ꯔꯤꯟ ꯀꯩꯅꯣꯗꯣ ꯒ꯭ꯔꯤꯟ ꯁꯨꯃꯥꯏꯅ ꯍꯥꯎꯁꯇ ꯊꯝꯕꯁꯦ ꯒ꯭ꯔꯤꯟ ꯁꯤ ꯊꯥꯕꯁꯦ ꯎꯝ ꯑꯗꯨ ꯃꯅꯥ ꯀꯩꯀꯥ ꯐꯖꯅ ꯄꯥꯏ ꯑꯩꯈꯣꯏ ꯑꯩ ꯏꯁꯥꯐꯧ ꯆꯪꯕꯗ ꯁꯤ ꯑꯗꯨꯝ ꯎꯞꯄꯦ ꯑꯗꯣ ꯃꯥꯛꯁ ꯎꯞꯄꯦꯕꯀꯣ ꯂꯥꯏꯅꯥꯕꯨ ꯄꯨꯔꯥ ꯂꯥꯏꯅꯥ ꯄꯥꯝꯕꯤꯅꯦꯕ ꯑꯣ ꯂꯥꯏꯅꯥ ꯄꯥꯝꯕꯤꯅꯦꯕꯀꯣ ꯐꯖꯅ ꯇꯥꯁꯜꯂ ꯊꯝꯃꯦꯗꯣ ꯃꯐꯝ ꯃꯐꯝꯗꯨꯗ ꯆꯥꯅꯟꯕ ꯃꯥꯅꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯅꯟꯕ ꯂꯩꯇꯥꯕꯅꯤ ꯃꯥꯅꯦ ꯑꯦꯗꯥꯞꯇꯦꯁꯟ ꯈꯔ ꯇꯧ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯟꯕ ꯃꯥꯅꯦ ꯑꯉꯥꯡꯁꯦ ꯌꯥꯝ ꯍꯥꯎꯅ ꯁꯦꯝꯕꯤꯔꯦ ꯍꯧꯖꯤꯛ ꯇꯨꯔꯦꯟꯒꯤ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯣ ꯌꯥꯝ ꯍꯩꯕꯗ ꯀꯃꯥꯏꯅ ꯇꯧꯕ ꯀꯞꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯗꯇ ꯅꯍꯥꯟ ꯅꯪꯅ ꯌꯥꯜꯂꯤꯉꯩꯗ ꯎꯇꯤ ꯆꯥꯔꯤꯉꯩꯗ ꯎꯇꯤ ꯆꯥ ꯇꯨꯝꯃꯤꯉꯩꯗ ꯁꯥꯏꯅ ꯀꯛꯈꯤꯕ ꯃꯐꯝꯗ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯃꯥꯅꯦ ꯑꯩ ꯈꯜꯂꯦꯕ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗꯁꯨ ꯎꯈ꯭ꯔꯦ ꯁꯤ ꯃꯐꯝꯁꯦꯀꯣ ꯅꯍꯥꯟ ꯌꯥꯜꯂꯤꯉꯩꯗ ꯀꯣꯏꯁꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯝꯃꯤꯁꯦ ꯀꯩꯒꯤ ꯀꯃꯥꯏꯅꯅꯣ ꯁꯤ ꯀꯣꯏꯁꯦ ꯃꯁꯥꯒꯤꯅꯦ ꯃꯁꯥꯒꯤꯀꯣ ꯑꯥ ꯈꯔ ꯆꯣꯝꯃꯦꯕ ꯍꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯆꯣꯡꯒꯜꯂꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯁꯤꯅ ꯑꯩꯒꯤ ꯁꯤꯒꯤ ꯑꯗꯨ ꯁꯤ ꯍꯥꯟꯅ ꯊꯛꯇꯣꯛꯈꯤꯁꯤ ꯑꯗꯣ ꯄꯨꯔꯦꯟ ꯅꯪ ꯇꯧꯔꯤꯗꯣ ꯀꯩꯅꯣꯕ ꯑꯩꯗꯤ ꯍꯣꯠꯂꯤꯗꯣ ꯁꯤꯔꯣ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯍꯥ ꯑꯩꯈꯣꯏꯒꯤ ꯂꯤꯛ ꯁꯦꯝꯗꯣꯏꯅꯦ ꯊꯝꯆꯦꯠ ꯂꯤꯛ ꯃꯔꯨ ꯁꯦꯝꯗꯣꯏꯅꯦꯕ ꯅꯪ ꯁꯤ ꯁꯤꯔꯤꯁꯤꯔꯕ ꯍꯥ ꯁꯤ ꯁꯤꯔꯤꯁꯤꯔꯕ ꯑꯩꯅ ꯁꯤꯁꯦ ꯃꯤ ꯗꯤꯃꯥꯟꯒ ꯂꯩꯕ꯭ꯔꯣ ꯁꯦꯝꯕꯤꯌꯣꯒ ꯍꯥꯏꯔꯛꯄ ꯌꯥꯎꯕ꯭ꯔꯕ ꯗꯤꯃꯥꯟꯗꯤ ꯂꯩ ꯐꯖꯔꯤꯕ ꯁꯤꯗ ꯍꯨꯠꯂꯅꯤ ꯑꯗꯨ ꯖꯤꯇꯨꯝꯅ ꯑꯃꯨꯛ ꯂꯦꯡꯉꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯥꯎꯁꯤꯟꯈꯤꯕꯗꯒꯤꯀꯣ ꯂꯣꯏꯅ ꯐꯔꯛ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯒꯤ ꯁꯤ ꯂꯤꯛ ꯑꯃꯃꯝꯁꯤꯗ ꯀꯌꯥꯒ ꯄꯤꯒꯦ ꯅꯣꯏꯅ ꯑꯩꯗꯤ ꯌꯥꯝꯅ ꯌꯣꯟꯗꯦꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅꯀꯣ ꯑꯗꯨ ꯑꯩ ꯁꯨꯝ ꯇꯤꯡꯉꯤꯕ ꯁꯤꯒꯤ ꯂꯨꯄꯥ 100 ꯂꯤꯛ ꯆꯥꯝꯃ ꯑꯃꯗ ꯑꯃ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯝ ꯃꯃꯜ ꯑꯃꯗ ꯑꯗꯣ ꯁꯤ ꯁꯅꯥꯃꯣꯍꯟ ꯑꯃ ꯁꯤꯗꯤ ꯁꯔꯨꯛꯄꯨꯗꯤꯀꯣ ꯁꯤꯕꯅ ꯍꯦꯟꯅ ꯐꯩꯀꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯂꯥꯟ ꯆꯪꯉꯁꯨ ꯑꯗꯨꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤ ꯑꯩꯅ ꯁꯨꯝ ꯁꯤ 90ꯃꯨꯛ ꯆꯟꯕꯅꯦꯕ ꯎꯝ ꯅꯣꯡꯃꯗ 10 ꯆꯥ ꯅꯨꯃꯤꯠ 5-6ꯃꯨꯛꯇꯤ ꯆꯠꯂꯨ ꯁꯤꯒꯤ ꯂꯤꯛꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯗꯤ ꯂꯥꯟꯒꯨꯝꯕ ꯆꯠꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯌꯥꯝ ꯁꯦꯝꯅꯤꯡꯉꯦ ꯑꯩꯗꯤ ꯄꯩꯁꯥꯒꯤ ꯋꯥꯗꯤ ꯅꯠꯇꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝ ꯁꯦꯝꯒꯦꯗꯤ ꯈꯟꯕꯅꯦ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤꯗꯨꯅ ꯍꯦꯛꯄꯁꯨ ꯐꯔꯛ ꯇꯥꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯂꯥꯟ ꯆꯪꯕ ꯃꯇꯝꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯗꯤ
ꯐꯔꯛ ꯍꯥꯏꯗꯤ ꯍꯥꯏꯕ ꯉꯝꯗꯦꯗꯅ ꯑꯗ ꯈꯤꯇꯪ ꯈꯛꯇꯁꯨ ꯆꯥꯕ ꯌꯥꯒꯅꯤꯅ ꯈꯜꯂꯦꯕ ꯁꯅꯥ ꯁꯤꯗꯤ ꯁꯔꯛꯄꯗꯤ ꯁꯤꯒ ꯑꯗꯨꯝ ꯌꯥ ꯁꯤ ꯑꯗꯨꯝ ꯀꯜꯂꯦ ꯀꯜꯂꯦ ꯀꯟꯗꯤ ꯀꯜꯂꯦꯕ ꯃꯥꯅꯦ ꯌꯥꯏ ꯃꯅꯨꯡꯗ ꯍꯥꯏꯁꯦ ꯁꯤ ꯊꯥꯁꯨ ꯍꯧꯅꯦꯕ ꯃꯥꯅ ꯍꯨꯠꯈꯤꯗꯕꯁꯦ ꯆꯦꯡꯒꯤ ꯇꯥꯏꯞ ꯇꯧꯕ ꯏꯌꯥꯝꯕꯁꯨ ꯌꯦꯡꯒꯦꯔ ꯃꯍꯥ ꯌꯥꯏ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯀꯟꯁꯨ ꯀꯜꯂꯦꯕ ꯀꯟꯁꯨ ꯀꯜꯂꯦ ꯄꯨꯔꯦ ꯅꯪꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯤ ꯍꯣꯝ ꯃꯦꯗ ꯖꯤꯝ ꯑꯣꯏꯗꯣꯏꯔꯥ ꯍꯣꯝꯃꯦꯗ ꯌꯥꯏꯅꯤ ꯑꯩꯅ ꯁꯨꯝ ꯕꯦꯟꯁ ꯄ꯭ꯔꯦꯁ ꯑꯣꯏꯗꯣꯏꯕ ꯕꯦꯟꯁ ꯁꯤꯅ ꯐꯝꯐꯝ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯍꯥꯏꯒꯠꯄ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯁꯥꯟꯅꯍꯟꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯡ ꯑꯃꯗ ꯁꯥꯟꯅꯍꯟꯕ ꯁꯤꯅ ꯄꯨꯔꯥ ꯍꯤꯞꯄꯒ ꯂꯣꯡꯉ ꯁꯥꯟꯅꯍꯟꯕꯅꯦꯕ ꯁꯤꯒꯤꯁꯤꯡꯁꯤꯗ ꯉꯥꯛꯇꯣꯏꯅꯤ ꯌꯣꯠꯇꯨꯅ ꯁꯤꯒꯤꯁꯦ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯖꯤꯝꯒꯤ ꯃꯌꯥꯝ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯖꯤꯝ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯇꯥꯔꯒꯦ ꯁꯤꯅ ꯁꯤꯁꯦ ꯀꯦꯖꯤ ꯀꯩꯅꯣꯅꯦ ꯀꯦꯖꯤ ꯁꯤ ꯑꯅꯤꯁꯦ 30ꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣ ꯁꯤꯒꯤꯁꯦ ꯑꯩꯅ ꯄꯨꯔꯥ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ 9ꯒꯤ ꯑꯗꯨꯃꯥꯏꯅ 9ꯒꯤ 8ꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯅꯦꯕ ꯀꯦꯖꯤ ꯈꯔ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯂꯩꯒꯤ ꯑꯗꯣ ꯃꯥꯟꯅꯕꯗꯤ ꯑꯗꯨꯝ ꯆꯞꯄꯨꯗꯤ ꯃꯥꯟꯅꯕ ꯑꯗꯣ ꯊꯥꯒꯠꯄ ꯉꯝꯕ꯭ꯔꯥ ꯑꯩꯗꯤ ꯈꯔ ꯋꯥꯗꯧ ꯃꯥꯜꯂꯦ ꯀꯦꯖꯤ ꯄꯨꯟꯅ ꯉꯝꯗꯦ 30 ꯅꯤꯐꯨꯃꯨꯛ ꯑꯣꯏꯗꯣꯏ ꯑꯗꯣ ꯕꯦꯟꯁ ꯄ꯭ꯔꯦꯁꯀꯤꯁꯨ ꯂꯩ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯁꯥꯔꯤꯅꯣ ꯁꯤ ꯁꯥꯈꯤꯕꯁꯦ ꯁꯤꯒꯤ ꯁꯥꯕꯁꯤꯅ ꯀꯩꯅꯣꯗ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯁꯤꯠꯇꯣ ꯑꯗꯨꯅ ꯀꯣꯟꯁꯤꯜꯂꯦ ꯖꯤꯡꯒꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯏꯒꯤꯁꯤꯅ ꯀꯩꯅꯣꯅ ꯃꯤꯅꯔꯦꯜ ꯋꯥꯇꯔꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯀꯣꯠ ꯑꯇꯣꯡ ꯃꯌꯥꯝ ꯂꯩꯁꯦ ꯍꯥꯏꯗꯤ ꯃꯔꯝ ꯇꯥꯕꯅꯦ ꯑꯗꯨꯅ ꯁꯨꯝ ꯏꯁꯤꯡꯁꯨ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯗꯩ ꯔꯦꯅꯤ ꯚꯦꯀꯦꯁꯟ ꯊꯥꯔꯦꯕꯀꯣ ꯑꯩꯒꯤ ꯍꯛꯆꯥꯡ ꯈꯔ ꯐꯍꯟꯗꯧꯒꯦꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯥꯟꯅꯕ ꯂꯥꯛꯀꯦꯁꯨ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯂꯥꯛꯄꯤꯌꯣ ꯁꯥꯟꯅꯕ ꯑꯩ ꯐ꯭ꯔꯤꯅꯤꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯝꯇ ꯂꯧꯔꯣꯏ ꯐ꯭ꯔꯤꯅꯤ ꯑꯗꯩ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄꯁꯨ ꯑꯗꯨꯝ ꯈꯤꯜꯂꯦꯀꯣ ꯁꯤꯗ ꯁꯤꯒꯤꯁꯤꯃ ꯍꯛꯆꯥꯡ ꯐꯕ ꯁꯥꯟꯅꯕꯗ ꯌꯦꯡ ꯌꯥꯅꯕꯀꯣ ꯑꯩꯅ ꯁꯥꯟꯅꯔꯦ ꯍꯥꯏꯗꯤ ꯃꯤꯡꯁꯦꯟ ꯈꯤꯜꯂꯒꯅ ꯍꯛꯆꯥꯡ ꯐꯕꯒꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯗꯔꯤꯀꯣ ꯁꯪꯒꯥꯔꯛꯈꯤꯗꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯁꯪꯒꯥꯗꯣꯏꯅꯣ ꯅꯪꯒꯤ ꯖꯤꯝ ꯁꯪꯒꯥꯕꯁꯦ ꯑꯩ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯁꯪꯒꯥꯒꯦꯅꯗꯤ ꯈꯜꯂꯝꯕꯅꯦ ꯑꯩꯅ ꯂꯥꯛꯑ ꯁꯪꯒꯥꯒ ꯇꯧꯔꯤꯁꯤ ꯏꯌꯥꯝꯕ ꯂꯥꯛꯑ ꯁꯪꯒꯥꯔꯦ ꯁꯦ ꯊꯥꯗꯕ ꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯊꯥꯗꯕ ꯀꯥꯟꯗ ꯈꯔ ꯀꯨꯏꯅ ꯊꯝꯃꯣꯏ ꯍꯪꯆꯤꯠꯇꯤ ꯆꯠꯂ ꯊꯥꯒꯠꯀꯦ ꯊꯥꯗꯕ ꯂꯣ ꯕꯖꯦꯠ ꯖꯤꯝ ꯀꯩ ꯍꯥꯏꯅꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯆꯪꯈꯤꯒꯦ ꯁꯤ ꯁꯥꯕ ꯃꯇꯝꯗ ꯖꯤꯝꯁꯦ ꯆꯪꯗꯦ ꯂꯨꯄꯥ ꯀꯩꯅꯣꯃꯨꯛꯀ ꯆꯪꯉꯝꯗ꯭ꯔꯦ ꯁꯤꯃꯦꯟ ꯕꯦꯒ ꯑꯃ ꯐꯥꯅ ꯀꯩꯁꯨ ꯆꯪꯉꯝꯃꯣꯏ ꯁꯤꯒꯤꯁꯦ ꯑꯗꯩ ꯑꯇꯩꯁꯤꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯎꯁꯤꯕꯨꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯎ ꯈꯔ ꯑꯗꯨ ꯁꯤ ꯀꯄꯥꯆꯥꯁꯤꯃ ꯅꯨꯄꯤ ꯑꯃ ꯑꯅꯤꯒ ꯆꯪꯗꯦ ꯂꯨꯄꯥ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯖꯤꯝ ꯔꯦꯗꯤ ꯑꯣꯏꯔꯦꯀꯣ 1,000 ꯐꯥꯅ ꯆꯪꯉꯝꯃꯣꯏ ꯍꯣꯏ ꯁꯤ ꯃꯤꯡꯁꯦꯟꯁꯤꯒꯤ ꯄꯩꯁꯥꯗꯤ ꯇꯤꯡꯉꯦ ꯈꯔ ꯁꯤꯁꯨ ꯌꯥꯝꯅ ꯃꯣꯠꯅ ꯁꯥꯔꯨꯔꯕꯅꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯑꯃꯨꯛ ꯁꯥꯔꯦ ꯂꯤꯁꯤꯡ ꯊꯥꯈꯤꯕꯒꯤ ꯃꯔꯝꯁꯦ ꯀꯩꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯩꯅꯣꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯔꯦꯅꯤ ꯚꯦꯀꯦꯁꯟꯁꯨ ꯊꯥꯔꯦꯀꯣ ꯑꯗꯒꯤ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯄꯁꯦ ꯑꯩꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯅꯤꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄꯁꯦ ꯃꯇꯝꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯊꯕꯛꯁꯨ ꯁꯨꯒꯗꯕꯅꯤꯅ ꯊꯕꯛꯁꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯅꯤꯡꯉꯥꯏꯗꯤ ꯂꯩꯕ ꯏꯁꯤꯡ ꯆꯥꯎꯕ ꯑꯣꯏꯔꯁꯨ ꯊꯕꯛꯄꯨꯗꯤ ꯈꯔꯕꯨꯗꯤ ꯍꯟꯊꯔꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯔꯛ ꯇꯥꯕꯗꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯁꯥꯟꯅꯅꯤꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯔꯦꯗꯅ ꯈꯔ ꯀꯣꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯔꯦꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯦꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤ ꯌꯥꯝ ꯐꯖꯅ ꯁꯥꯔꯝꯃꯦꯀꯣ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯇꯤꯚꯤꯅ ꯂꯥꯛꯆꯗꯨꯅ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯎꯅꯖꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯕꯁꯨ ꯐꯪꯖꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯕꯨ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯗꯤ ꯈꯤꯇꯪ ꯋꯥꯕ ꯇꯥꯏꯃꯤꯡꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯑꯌꯥꯝꯕꯅ ꯑꯩꯕꯨ ꯍꯥꯏꯗꯤ ꯊꯧꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯞꯄꯤꯔꯝꯃꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩ ꯅ꯭ꯌꯨ ꯇꯤꯚꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ